Written test ki exam Haidoktringeida interview Loisinduna final selection Touramle guardian sing Ramkrishna Mission Vidalayada Narendrapur gi written test ki exam Haidoktringeida interview phauba Loisinduna final selection Touramle haina Ramkrishna Mission School entrance test appearing student gi guardian sing na Sinduna ngasi Manipur Press Club ta pangthokpa paugi mifam amada phongdokhrei paugi mifam adu da guardian sing na phongdokhibada tha asigi section taraga humdoi ge nongmaijing numita taukiba written test ki result adu school ge website ta sinumidang pung 8 ta haidokani haina official oina makhoina website asida mayek sengna palle adubu hairi basigi ona tainabada ahingi matam haibade tha asigi taraga marigi numidang ge pung taraga minute tara manga adwaida personally phone call tawduna result asi haidoklamle nongmaijing numit ki nungthil pung aniga minute nifuga manga da loiba written test narrative type 5 Joji asi Kolkata da evaluate tawgadabane adubu matau karamna asuktian khraba matamasida haibade tha asigi taraga marigi numidang da official oidana personal phone call da karamna result out tawribano exam asida punna saruk yariba mahiroi humbudraga humdoi asigi manungda makhoi tara khaktamak result asi khange adubu pau tanarakpadage parents singna school of authority da hanglubada response piraktre adubu interview phauba Loisinduna final selection Touramle maramasina pangthokriba written test asida guardian singna yamna chauna chingnaba leire maramaduna mari lenaba authority na yengsinbiyu haikhe police na investigation satharingai marak asida yumda changduna yamna thina phuramle MS Lily Begum Mulargaon Ahmedabad Jiribamda leibagi yumda MD Sasan Hussein Laskar gini haiba Singnaba nupi lup amana Lily Begum gi yumda changlaglaga amadi mahakki macha nupi da ngarang numidang yamna tamthina phuram babu pendaba phawi haina paumi singda phongdorokle Lily Begum Jiribam gi hospital dagi anaba henjin badagi Silchar da thubada refer tawduna Silchar da layeng chatharre hiramasigi matang da kari maram ge asuk tamthina magi imung manungda phuram bano haibase ngakpa phawe aduga nakal amaromda police na wahong pahong chathari ngai marakasida police ta ngasi hearing tab maramna Lily Begum hospital da laikan aduna leibadage Jiri hospital dage Silchar da refer tawkhre haiba khangan ba lakbabu masigi ona taina bada police na chai tharakba se angakpa phawe hiram asigi matang da India gi democracy chatpa laibak ase lo leitaba laibak ama maming khaktage wairabra haina Lily Begum gi imung na phongdorokle aroi bada hiram asigi matang da paumi singna thijiluba matamda Hasan Hussein Laskar apokpa MD Hakim Mia Bangladeshi citizen macha asina logi wangmada laklaga Jiribam district asige voter list amhakna nupi gi apokpa mapa adugi mingda machanupa saraga makubongna machin manaw anigi mingda mapa saraga matamdugi BLO ex BLO pradhan ex pradhan member ex member na mataw karamna karamba che sizinaduna chankhiba sige matang da sapsaba ma mijeng changbina ba haija khiba leikhrabaso ngasi phau batabi dana lakba si laibak thibane masigi matang da Lily Begum Mulargaon Ahmedabad ta laibana chief minister of Manipur N Birenda memorandum masi action lobidre haina ai bawarol se pisin khibana asigi kari maram ge asumna laibak miyamda khangan bano haiba sina oiba yaba maram ne makha tana Lily Begum makha taba mari lenaba singna mijeng changbina ba suhaire Maitai mitai ST lista chalalu haina demand tawriba sida HAC gi maikedi gi oppose tawbagi wafam leitai dipu gangmai purup amana ST lista chanba chandabai base complaining authority wariba center National ST Commission na lepkadaba phirep ni haina Hill Areas Committee HAC gi chairman loinana nungba kendra gi MLA dipu gangmai na phongdokhrei mahakna makhata na hai Scheduled Tribe Demand Committee Manipur SDDCM na Maitai mitai bu ST lista chalhaluhai na demand tawriba sida Hill Areas Committee gi maikei dage oppose tawbagi wafam leite democracy chatpa laibak amada laiminariba phurup khudingmak na Indian Constitution na piriba right ki matungin na demand tawba yai hiramasigi matang da Prime Minister Narendra Modi amadi Chief Minister N Birena chapsaba phirep ama laurakani haibage thajaba lei mahakna makhata na hai haujik wariba issue asigi matang da All Tribal Student Union Manipur asum na mipaiba pokningai leite chapsaba forum amada puthokuna khanaba mathau tai hairiba issue asina kanglu phurup masel gi marakta
sentiment soganba wakalon sagaloidavane loinana kanglupki oiba wakalonda lana punaba hotnaroidavani haike National Press Day 2022 pangthokre Best Editor gi mana sanalaibak pause gi hemanta ningombada pikre tongan bala lupsing gi kedar kuntra ga mathoi khulai gi konana sangjara khre tongan ba UG kangbu gi kedar kuntra ga mathoi gi homecoming ceremony thauram Chief Minister N Birena thoiba mithunglen oiduna ahan ba MR gi banquet hall da ngasi pangthokre surrender tawraklaba kedar kuntra ga mathoi adugi manungda taraga taretna KCP PWJ Marina UNLF tarukna pripak ahumna KYK laduga amana pripak BC gine surrender kedar singna Chief Minister gi mamangda M16 rifle ama M4 carbine ama lethod gun ama single barrel rifle ama .32 pistol taret .32 ge pistol ahum aduga 12mm bore pistol ga kona na maru manga lethod cell ahum IED ama kapthoktriba maru ahum yaure thauramduda wangangbada Chief Minister na kedar kuntra ga mathoina mayum thadoktuna UG kangbuda matam khara lairuraba matungda mayumda amuk halaktuna mahausagi miyamgi punsida tillabada thagat wahising phongdokhe ST gi khongjang MLA Rajen amadi Arun Kumar da memorandum pisin khre assembly da yanaraba matung laingangna recommend tawruga center da thargade dimana si soidana mai pakani khalle Rajen Mitai Maitai Purup Kanjanaba Amatangairaba Upaide ST listed Sanbane Arun Kumar MU dagi U Yanthalambagi Wathok Chokthorokadore memorandum pisin khre U Yanbada Senariba MU Engineering Cell gi miyoi singdagi tha ahum gi tolop kakadavane mahairoi Manipur University gi library manungda hauba chahi kuntra helaba u pambe kuntra rom MU gi engineering section gi yathang amagi makhada MU gi mahiroi singda Yanthalambagi wathok chokthorokadore loinana hiram asigi matangda MU gi mahiroi singna university asigi vice chancellor da memorandum ama pisin khre hiram asigi matangda Manipur University gi mahiroi ama na hai u yanthat ki bamiyoi singda penalty oina demand ane yauna memorandum aduda pallivade ahan bada university asida hauriba u sing maram chadana yanthataba amasung ani suba u yanthatpada chenariba MU Engineering Cell gi miyoi singdagi tha ahum gi tolop kakadavani haiba warol sing asini haike mahakna haike malemda environment kanaba khongjang kaya changsalingai cherakta MU gi official singna masibu tungoinaram laga u wasing yanthalakpa yaning dei loinana MU gi akoibada hauriba u sing maram chadana yanthalakpa se MU gi mahiroi sing lamdam asigi miyam amade environmentalist singna condemn tawpham thoe Masida sunatana chahi khudingi June mangada World Environment Day pangthoktuna lakle masigi thauramda makhoina ugi kanaba singi matangda paukta kaya pibi aduga u yanthalakpa sidi mahiroi singna condemn tawi haike aroi bada tabiri bapumna makpu thagat chare